ai sama Gatan Luang Uripok Apun Muluk ki Vice President ni ngasi akoina Uripok Apun Muluk amadi Uripok Nupi Apun Muluk pullaga koigi Uripok Apun Muluk ta leji club ni fotare ni aduga Uripok Nupi Apun Muluk local esa toriba leiri bisi moi apun ba club Nupi Luk se yakai tare ni koi punna Uripok kangchulu ta koigi iroi se basingin degi hauraga Uripok flyover mauba dimension kamjeni bisi maroi maramdi hojik koina isang sina sai khatarau to hela bawda koigi laina sina center amadi state na koi ngasi bawda taru bi pen da ba adugi khudam changdam moina koi MP ani yamna mai pakwa masing achungba masing hendra mai pakana koina rioi ni ka MP koigi lebaksi koina parliament pro khajagre bakoida koina bokoi puring chin jeri se koi yang ware Manipur si angap pamna thatraun bajida ware aduna wari ma poche ngasi bo na India ki mapong kudi mokki yang ba pro de yong do mayam ngone ubire hoji akoina pamisi miyam ki achauba mandate ama bidna parliament pro da sakhiba inara ma de awta ki MP anina miyam ki kholau akoina pamiba wafam masi parliament ki pro da putok biduna akoigi Manipur da tangdu laita ba punchi ma hanjal view adu wafam sine akai thamisi masigi manung sida akoina miyamna hanadagi tanda laiba masi jo akoina haijari ba pochi mitop adokpa sida karano NRC ma akoi karano XYZ khange NRC sunggo sungga tawdabani NRC tawum tumda matau ta ba khabak pudimo parliament ki product NRC sunggo sungga tawdabani adigi amu kangup nai ba mongda kangup amada mulai pai hadana manan siba kangup amada thongna mulai pai hadana thamiba adugumba miyam ki wakhalon da leiba su haiba poche sungja chana loi dabani aduga amu se Supreme Court ki recent verdict da hoje atopa status chane duni any indigenous people oijaba miyamata SB status biba yaro hadana adu eta gadi Manipur su India ki iban ungel lai dina Manipur su hari ba adu ki verdict da implement karakanda any kuki hogra many kuki hogra any XYZ indigenous people oijaba kambuda SB status se yel roi hadana parliament ki pro kadabani aduga loina hoje Hongkong sana ngarang na handa amuka kaya wala kana jiri banda alaba mayong neiba mayam singida akoi ki damaka full mandate pi gaba akoi ki MP singina makoi ki oiba solidarity makoi na mafam bi awaba singidi ningin bisu chakka na ba wafam sini aduga lonena adigi maru oiba akoi na hojiksi karino ha kanda laiba izati marai kai bafurupu kannaba state na su tawkraba center na su tawkraba digi tangai padana pai dia dana pai pa mulapa kuchuklai bu phagani haiba masi akoi ko aran meng ni yengiba masi yaroi bakoi da santi ek pandanu ta moi oigini aduna santi phangriba santi hanjarakriba nena taba Manipur ama oiti bhawa bakoi bu phaba punba amata yaroi aduga santi oire haiduna su bakoi bu kari maramgi moina phulai pai gibno kari maramgi bakoina lenga chida hajiki chatari ba phyo masida moi ki phyo masi yolna haibudo madu khandabi raga mokoi bujene nasi lakhoga kaino makhal ki bakoi da action na ta lege national da logo yaro haiba wafam jina ko uri ko phum lo sida boi sin ko adune akoina akoina bijari dine akoi